ahama muktada mayambu taramna oksari loina channel sina ngasi thagachariba video si channel asigi subscriber amagi mahaki khoba ke matangda video se semjabani channel asina mamang digi asigumba khobang mai ge mari leinaba video kya semduna lakpa maramna aigi subscriber amada aigi viewer singna yengbiu haiduna haibirakpa mayam ama mathang ngasi su leptana chathajari ngasi ma adum khobang mai asi mathang yengjarakpa sida khobang mai ge result pi daba khara yauri madu yamna thuna dum loisanduna mayamda dum thajarak haiduna sima ngasi video gi khothangda thamjari haidiba khobang mai yengba si matam khara sangi typing tauba diagram picture khara hapchalaga adugi mahaki mai sing adugi mong matawa du uttuna pdf file ama semlaba matungda result adu whatsapp ta thana bani maramasina matam khara loba amasung matam khara sangba loinana aige subscriber singe marakta haibidi khobang mai yeng biningba isinraw sing yam thamoi sengna mahaki live ko na tasengna serious oina yengjagi haba mi khaktamak lokhotchaba maramna page system amada khobang mai asi yengduna lakchaban haidana thamjari ngasigi ayana lokhotchariba aige subscriber amagi khobang mai asigi matangda miyo asi mahaki maming matha dei panjaroige maming matha smadi losinjarege aduga हारिबसे माके खुबासिना करी फोंदोलगे हाबदो मयाम येंमिनसे खुबांग मई हाबसे कनागुंबा मिय अमगा मानबा खरदे दुम थेंगनबा यावे खुसागे मोंग मतौ मानबा यावे खुबाके मसुगी मतंगदा अदुम रिजल्ट मानै असुगुंबा कया लैबा मरमना ngasi video yengbiरिबा सिनाव सिंगना हारिबा सिगी खुबा सिगी मोंग मतौ अदोम चानाबिबा नत्रगा लाइन सिंग असिना खरिगुंबा खर मानबा यावगदि मदुगे रिजल्ट अदु अदोंगी ओइनसु अदुम चानागनि हाइदना समाय थमजगे हारिबा मिय असिगी माके खुबाक की मचु असि अंगांगो मचुनि मरमसिना मिय असि लाइबक फबसिंगी मनुंग चल्ले खुदसा हाइबा इसै नोंमाय कला विद्या हाइबा मसानानबा मिनि इकाय खुमनबा nangthok chaktorokpada minu taningbा loinana afaba masa masusu phangba oigani asumna khubaki masugi matangna thamjage loinana mahki khubaki mong mato habidi khuba asiga khusa sing asiga yengnar pomatamda khuban khara sangaga khusan kitang telap lai masi fire element ge manung challe maramasina hakchang phaba king lauba honaba kanba leadership quality chenba stage ki daba miyangi wakal khanba habidi social minded oiba adugumba mi yamane mi punba amadi yam challenging oiba adugumba mi oine habatare loinana mathang asina thamjagadoribasi khusa singi matangdani khusa singi aha bain lokhacharibasi maki khobi isini khobi asi khara mantunglomda khara theklap habatare khitang thektokna longthokna panba maramna mabuk luba aina tawriba asina mafare khanba mi bu thagat pa yamna haiba mi gi mabuk phanaba heri konba yamna haiba waro paro tawganba mi bu thodok thoujing chanaba haiba amorom da hairiga mabuk yamna luba yamna singba mi amani mathang asina khodombi asigi matungina marup sanga yamba mi loinaba haiba mayam gi thabak tawba pamba mayam marak tinba oigani mathang asina khojai khusa maraktegi mayai thangbaje khojai asigi matungina lairik lasu haiba calculation gi lamda haisingba scientifically wakal chenba laiguru ahalaman ojabu lumna laujaba maramna isana ningjaba honajaruba thabak thorum kayada mai pakpa laigani isagi humang mamal lemna mangdaba oigani habidi mahan honajaruba kayada mai pakpase adumak pi habani mahaki khuyai asi sangaga phajana ningthina chumna leibigi maramnani mathangda mahaki khuningtho asigi matungina thabak amadi sanphangge matangda chawkhatpa laigani khunawbi asigi matungina thamoidi yamna sengjaba oigani mibu ngakpiba ngamba oi loinana thamoida leiba wadi kaya kanna phongdokpa oide awaba nungaitaba leirabasu losinduna leiba oigalle habidi mi khangandana mathanda wajaraga leiba mathanda phongdokta baitare adugum oigalle asumna khusa singe result pi khraba matungda mai gi matangda mo laksege mai gi da hamba leiribase masi hardline hariba maki hardline asigi matungina yengrubada line ase ning thina leiba oire masigi matungina heart kamari leinaba anabadi kaya thengnaba oiraroi hariba line ase ning thina sangna maton longna leiba oi habidi matonda longtho ibese masi yamna fai habidi minungsi chawba migi mateng kaya tawningba miyoini migi awaba thoktok ubada nungai jadaba mateng tawningba pokpa oigani hariba maki hardline sa masigi matungina
ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯃꯇꯥꯡꯗꯁꯨ ꯌꯥꯝꯅ ꯂꯨꯞꯁꯤꯟꯒꯟꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯜꯂꯤ ꯊꯃꯣꯏ ꯆꯥꯎꯒꯅꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯒꯅꯤ ꯂꯥꯏꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤ ꯑꯁꯤ ꯂꯚ ꯃꯦꯔꯤꯌꯦꯖ ꯑꯣꯏꯒꯅꯤ ꯆꯥꯅꯕꯁꯨ ꯑꯣꯏꯒꯅꯤ ꯃꯊꯪꯒꯤ ꯂꯥꯏꯟ ꯑꯁꯤꯅ ꯃꯥꯏ ꯂꯥꯏꯟꯒꯤ ꯃꯇꯥꯡꯗꯅꯤ ꯃꯥꯏ ꯂꯥꯏꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯃꯨꯡ ꯃꯅꯨꯡ ꯏꯆꯤꯜ ꯏꯅꯥꯎꯒ ꯃꯔꯤ ꯐꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯀꯌꯥꯗ ꯃꯇꯦꯡ ꯇꯧꯖꯕ ꯑꯍꯜ ꯂꯃꯟ ꯏꯃꯥ ꯕꯕꯥ ꯂꯨꯅ ꯈꯟꯖꯕ ꯃꯤꯑꯣꯏꯅꯤ ꯋꯥꯈꯜ ꯂꯩꯕ ꯑꯣꯏꯒꯅꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯕꯁꯨ ꯑꯇꯣꯞꯄ ꯁꯦꯜ ꯂꯥꯛꯄ ꯌꯥꯕ ꯀꯔꯤ ꯂꯩꯒꯦ ꯊꯤꯕ ꯑꯣꯏꯒꯅꯤ ꯇꯨꯡꯒꯤ ꯋꯥꯈꯜ ꯈꯜꯂꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯐꯕ ꯑꯣꯏꯒꯅꯤ ꯈꯨꯠ ꯁꯥ ꯍꯩꯕ ꯀꯂꯥ ꯕꯤꯗ꯭ꯌꯥ ꯏꯁꯩ ꯅꯣꯡꯃꯥꯏ ꯄꯥꯝꯖꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯅꯤ ꯑꯃꯗꯤ ꯁꯦꯜ ꯂꯥꯛꯐꯝ ꯑꯁꯤ ꯃꯐꯝ ꯑꯃꯈꯛ ꯑꯣꯏꯔꯣꯏ ꯍꯥꯏꯕꯗꯤ ꯁꯤꯟꯐꯝ ꯑꯃꯈꯛ ꯑꯣꯏꯔꯣꯏ ꯍꯥꯏꯕꯅꯤ ꯃꯁꯤ ꯃꯍꯥꯛꯀꯤ ꯃꯥꯏ ꯂꯥꯏꯟ ꯑꯁꯤ ꯃꯇꯣ ꯂꯣꯡꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯃꯊꯪꯗ ꯊꯝꯖꯒꯗꯧꯔꯤꯕꯁꯤꯅ ꯂꯥꯏꯐ ꯂꯥꯏꯟꯅꯤ ꯂꯥꯏꯐ ꯂꯥꯏꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯌꯦꯠ ꯑꯄꯟ ꯀꯌా ꯀꯟꯅ ꯂꯩꯕ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯅꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯑꯅꯤꯅ ꯄꯨꯜꯂꯒ ꯁꯦꯝꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯅꯤ ꯑꯋꯥꯕ ꯂꯩꯔꯝꯕꯅ ꯅꯨꯡꯉꯥꯏꯕ ꯃꯁꯛ ꯈꯪꯅꯔꯤꯕꯅꯤ ꯑꯗꯨꯅ ꯏꯁꯥꯒꯤ ꯆꯍꯤ ꯆꯥꯎꯔꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟ ꯃꯇꯝꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯃꯥꯡꯋꯥꯏꯒꯤ ꯆꯍꯤ 10 ꯆꯍꯤ 10 ꯑꯗꯨꯋꯥꯏꯗꯗꯤ ꯑꯌꯦꯠ ꯑꯄꯟꯁꯦ ꯈꯔ ꯃꯥꯌꯣꯛꯅꯔꯛꯈꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔꯅ ꯃꯍꯥꯛꯀꯤ ꯁꯤꯟꯐꯝꯗ ꯃꯅꯤꯡ ꯊꯨꯡꯕ ꯈꯔ ꯋꯥꯔꯛꯄ ꯅꯠꯇ꯭ꯔꯒꯅ ꯑꯌꯦꯠ ꯑꯄꯟ ꯈꯔ ꯃꯥꯌꯣꯛꯅꯔꯛꯄ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯏꯁꯥꯒꯤ ꯆꯍꯤ 25 32 35 ꯍꯥꯏꯔꯤꯕ ꯆꯍꯤ ꯃꯇꯥꯡꯁꯤꯡ ꯑꯁꯤꯗ ꯑꯐꯕ ꯊꯧꯗꯣꯛ ꯊꯣꯛꯄ ꯅꯤꯡꯖꯔꯛꯄ ꯃꯪꯂꯥꯟ ꯀꯌꯥ ꯃꯪꯐꯥꯎꯅꯕ ꯊꯕꯛ ꯑꯃꯗꯤ ꯁꯤꯟꯐꯝꯒꯤ ꯃꯇꯥꯡꯗ ꯆꯥꯎꯈꯠꯄ ꯅꯠꯇ꯭ꯔꯒꯅ ꯁꯦꯜ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤꯕ ꯑꯐꯕ ꯊꯧꯗꯣꯛ ꯄꯤꯔꯤꯕ ꯆꯍꯤ ꯑꯁꯤ ꯑꯩꯍꯥꯛꯅ ꯊꯝꯖꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯂꯥꯏꯐ ꯂꯥꯏꯟꯗꯒꯤ ꯑꯗꯨꯒꯨꯝꯕ ꯂꯥꯏꯟ ꯈꯔ ꯀꯥꯔꯤꯕ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯆꯩ ꯀꯥꯕ ꯆꯍꯤ ꯃꯇꯥꯡ ꯍꯥꯏꯔꯒ ꯈꯪꯅꯕꯅꯤ ꯃꯁꯤ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯂꯥꯏꯐꯀꯤ ꯑꯣꯏꯅ ꯆꯩ ꯀꯥꯕ ꯆꯍꯤ ꯃꯇꯥꯡꯅꯤ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯌꯦꯠ ꯑꯄꯟ ꯈꯔ ꯃꯥꯌꯣꯛꯅꯔꯛꯂꯕꯁꯨ ꯏꯁꯥꯒꯤ ꯂꯥꯏꯐ ꯂꯥꯏꯟꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯄꯣꯔꯠ ꯂꯥꯏꯟ ꯈꯔ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯔꯗꯤ ꯑꯗꯨꯝ ꯉꯥꯛꯊꯣꯛꯄ ꯂꯩꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯗꯤ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥꯅ ꯁꯄꯣꯔꯠ ꯇꯧꯕ ꯑꯣꯏꯒꯅꯤ ꯂꯣꯏꯅꯅ ꯏꯁꯥꯒꯤ ꯄꯥꯔꯠꯅꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯐꯨꯜ ꯁꯄꯣꯔꯠ ꯂꯩꯒꯅꯤ ꯃꯁꯤ ꯍꯌꯦꯡ ꯃꯍꯥꯛꯅ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗꯁꯨ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯃꯤꯌꯥꯏ ꯆꯜꯂꯛꯄ ꯃꯇꯝꯗꯁꯨ ꯏꯁꯥꯒꯤ ꯏꯆꯥ ꯏꯁꯨꯅ ꯁꯄꯣꯔꯠ ꯇꯧꯕ ꯂꯨꯅ ꯇꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯂꯥꯏꯐ ꯂꯥꯏꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯟꯁꯤ ꯇꯦꯟꯕ ꯂꯩꯇꯦ ꯂꯥꯏꯐ ꯂꯥꯏꯟ ꯑꯁꯤꯒꯤ ꯃꯇꯣꯟ ꯑꯁꯤ ꯂꯣꯡꯂꯤꯕ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯑꯃ ꯂꯣꯡꯊꯣꯛꯏꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯂꯦꯟꯕ ꯑꯣꯏꯒꯅꯤ ꯃꯊꯪꯗ ꯊꯝꯖꯒꯗꯧꯔꯤꯕꯁꯤ ꯊꯕꯛꯀꯤ ꯃꯇꯥꯡꯅꯤ ꯊꯕꯛꯀꯤ ꯃꯇꯥꯡ ꯌꯦꯡꯂꯛꯄꯗ ꯈꯨꯅꯤꯡꯊꯧ ꯃꯈꯥꯗ ꯊꯕꯛꯀꯤ ꯃꯌꯤꯁꯦ ꯐꯣꯝꯗꯤ ꯇꯧꯏ ꯑꯗꯨꯕꯨ ꯂꯥꯏꯟ ꯑꯁꯤ ꯑꯇꯣꯞꯄꯅ ꯀꯛꯄꯁꯨ ꯑꯣꯏ ꯑꯗꯨꯒ ꯈꯔꯁꯨ ꯇꯦꯜꯂꯦ ꯃꯔꯝ ꯑꯁꯤꯅ ꯊꯕꯛꯀꯤ ꯃꯇꯥꯡ ꯑꯁꯤ ꯈꯔ ꯑꯌꯦꯠ ꯑꯄꯟ ꯂꯩ ꯑꯗꯨꯅ ꯍꯩꯅ ꯁꯤꯡꯅ ꯆꯠꯄ ꯃꯊꯧ ꯇꯥꯒꯅꯤ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯌꯥꯝꯅ ꯐꯕ ꯁꯦꯜ ꯇꯨꯡꯒꯗꯕ ꯁꯦल पाइगदबा अमदि लै मदुदि करिनो हाइबा मतमदा महा से बिजनेस लाइन अमदा खोंग थांजिनबदा महाकी ओइना यामना चानाबा पि हाइबा तारे मसी महाकी खुनाउ बितमना चलिबा लाइन खरा लैरिबसे मसिनने हाइरिबा लाइन सिंग असिगी मतेंगदगी महाकी खुबाक्ता मनी ट्रायंगल अमा फॉर्म तौरे मनी ट्रायंगल अमा फॉर्म तौबा हाइबसे फेट लाइन यावगनी माइ लाइन यावगनी अदुगा बिजनेस लाइन यावगनी अहुम मसी पुंजलगा मनी ट्रायंगल फॉर्म तौबनी इसागी ओइनसु लाइबा खरा लैतबा यादे अदुगा इसागी ओइनसु वाखल खरा लैतबा यादे हाइबदि सिंगबा माना तौगे खनबा ngamba माना हनबा नाइदबा अदिगी महाकी ओइना मकोक लैबा हाइबा तारे हाइबदि हैसिंगबा अदुगुम वाखल लैबा मी अमा ओइबा चांगे पैसा पाइबा सेल तुंगन हाइबजे बिजनेस तौबदा महाना मकोकतुना थादर कदोइनि वाखन खलकदोइनि अदु इसागी ओइनसु लाइबा खरादि यावदबा यादे अदुना फेट लाइन दरकार लाइ अदुना अहुम असे पुंजलगा महाकी ओइनसु मनी ट्रायंगल असे फॉर्म तौवे मरम असिना हयेंग तुंगदा महाकना पुंसिना मियाई चलकपा मतम अदुदा सेल तुंगबा हाइबदि सेल पाइबा हाइबसे ओइगदौरि तौबतबु महाकी ओइना बिजनेस अमदि तौदबदि यारोय हाइबा तारे बिजनेस तौबदनि हेना चानरकदोइसे इसागी ओइना थबा अमा तौबा लैरगसु बिजनेस लाइन अमदसु खोंग थांजिनबदा अफबु ओइगनि हाइबा तारे तोंगांबा एक्स्ट्रा थबक्तिगि लाकपा पैसाना बिजनेस तौबा याय अदुगुम मा चानबा लै मथंग थमजगदोरबिसना महाकी फेट लाइन असिगे मतांगनि इसागी ओइना फेट लाइन असिगे मतुंगिना इसाना इरोमदुम लेपचबा ngamba इसाना इरोमदुम होनजरगा माइ पाकपा अमदि युमदगी लामना लैदुना सेल तानबा ओइगनि फेट लाइन असि खुदाइ मपा यौबा असि यामना फै इसाना होनजबगा लाइबंगना खरा पीबगा अफबा हाइबदु ओइगनि थबक मफम अमदि सिनफम मफम कयादा मयामदगी मिथोइ मिहेन बा हाइबदु पीगनि लोइनना अरोबेदा थमजगदोरबसिना महाकी
ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡꯗ ꯊꯝꯖꯒꯦ ꯏꯁꯥꯒꯤ ꯑꯣꯏꯅ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯂꯥꯏꯟ ꯑꯁꯤ ꯅꯤꯡꯊꯤꯅ ꯂꯩꯕ ꯑꯣꯏ ꯃꯁꯤꯒꯤ ꯃꯔꯝꯅ ꯃꯍꯥꯛꯀꯤ ꯄꯥꯔꯠꯅꯔ ꯑꯗꯨꯒ ꯃꯣꯠ ꯆꯥꯅꯕ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕꯗꯤ ꯑꯣꯏ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯦꯔꯤꯖ ꯂꯥꯏꯟ ꯑꯁꯤꯒꯤ ꯃꯇꯣꯟ ꯑꯁꯤ ꯂꯣꯡꯒꯦ ꯇꯧꯏ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯍꯦꯟꯅ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯕ ꯆꯪꯒꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯂꯩꯕ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄꯥꯔꯠꯅꯔꯕꯨ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯩ ꯑꯗꯨꯒ ꯆꯦꯛꯁꯤꯟꯒꯗꯕ ꯑꯃꯅ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯅ ꯁꯥꯎꯔꯛꯄ ꯃꯇꯝꯗ ꯐꯥꯊꯕ ꯉꯝꯗꯕ ꯑꯃ ꯂꯩꯕꯒꯨꯝ ꯇꯧꯏ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯉꯁꯥꯏꯒꯤ ꯍꯥꯔꯠ ꯂꯥꯏꯟ ꯑꯗꯨꯅ ꯃꯇꯣꯟ ꯂꯣꯡꯂꯛꯄ ꯑꯗꯨꯗ ꯃꯇꯣꯟ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯥꯏꯟ ꯂꯥꯏꯟꯗ ꯁꯣꯛꯀꯦ ꯇꯧꯏ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯁꯥꯎꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯐꯥꯊꯕ ꯉꯝꯗꯕ ꯃꯔꯝꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯊꯣꯛꯅꯕꯁꯨ ꯌꯥꯏ ꯃꯔꯝ ꯑꯁꯤꯅ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯁꯨꯝꯅ ꯁꯥꯎꯔꯛꯄ ꯃꯇꯝꯗ ꯐꯥꯊꯕ ꯉꯝꯗꯕ ꯑꯃ ꯂꯩꯕꯁꯤ ꯐꯠꯇꯦꯀꯣ ꯍꯥꯏꯕꯁꯤ ꯏꯁꯥꯅ ꯈꯪꯖꯤꯟꯖꯔꯒ ꯈꯔꯗꯤ ꯐꯥꯊꯕ ꯆꯪꯉꯤ ꯍꯥꯏꯗꯅ ꯊꯝꯖꯒꯦ ꯑꯗꯨꯕꯨ ꯀꯌꯥ ꯀꯟꯅ ꯄꯥꯈꯠꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯂꯥꯏꯐ ꯂꯥꯏꯟ ꯃꯅꯨꯡꯗ ꯁꯄꯣꯔꯠ ꯂꯥꯏꯟ ꯈꯔ ꯂꯩꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯑꯗꯨꯝ ꯑꯐꯕ ꯄꯤꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯄꯥꯔꯠꯅꯔ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯨꯜ ꯁꯄꯣꯔꯠ ꯂꯩꯕ ꯃꯔꯝꯅ ꯊꯕꯛ ꯈꯨꯗꯤꯡ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯀꯤ ꯄꯥꯔꯠꯅꯔ ꯑꯗꯨꯅ ꯁꯄꯣꯔꯠꯁꯨ ꯂꯩꯒꯅꯤ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯑꯣꯏꯅꯁꯨ ꯃꯤꯅꯨꯡꯁꯤ ꯌꯥꯝ ꯆꯥꯎꯕ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯂꯨꯞꯁꯤꯟꯕ ꯃꯔꯝꯅ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯄꯤꯒꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯄꯥꯈꯠꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯗꯅ ꯊꯝꯖꯔꯤ ꯑꯁꯨꯝꯅ ꯑꯩꯍꯥꯛꯀꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯒꯤ ꯃꯍꯥꯛꯀꯤ ꯈꯨꯋꯥꯡ ꯃꯩꯒꯤ ꯃꯇꯥꯡꯗ ꯑꯁꯨꯝꯅ ꯔꯤꯖꯜ ꯑꯁꯤ ꯊꯝꯖꯔꯒꯦ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯍꯥꯛꯅ ꯈꯪꯖꯕ ꯑꯩꯍꯥꯛꯅ ꯊꯦꯡꯅꯖꯕ ꯈꯔ ꯑꯗꯨ ꯑꯁꯨꯝꯅ ꯂꯩ ꯍꯥꯏꯗꯅ ꯊꯝꯖꯕꯅꯤ ꯂꯣꯏꯅꯅ ꯑꯩꯍꯥꯛꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯗꯤ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯃꯃꯥꯡꯗ ꯈꯨꯋꯥꯡ ꯃꯩ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯍꯥꯛꯀꯤ ꯋꯥꯆꯞꯇ ꯊꯥꯔꯛꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯔꯤꯖꯜ ꯈꯔ ꯑꯋꯥꯠꯄ ꯂꯩꯔꯤꯕ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯖꯔꯤ ꯍꯥꯏꯗꯅ ꯑꯁꯨꯝꯅ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯈꯨꯋꯥꯡ ꯃꯩ ꯌꯦꯡꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯄ ꯀꯩꯁꯨ ꯀꯥꯏꯗꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡ ꯑꯅꯤ ꯄꯤꯖꯕꯅꯤ ꯑꯃꯅ ꯐꯦꯁꯕꯨꯛ ꯄꯦꯖ ꯃꯅꯤꯄꯨꯔ ꯃꯤꯔꯔꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯂꯤꯡꯅꯤ ꯑꯗꯨꯒ ꯑꯃꯅ ꯏꯟꯁꯇꯥꯒꯤ ꯑꯗꯨꯒꯨꯝꯕ ꯑꯩꯍꯥꯛꯀꯤ ꯄꯥꯔꯁꯣꯅꯦꯜ ꯂꯤꯡꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯂꯥꯛꯄꯤꯗꯨꯅ ꯄꯥꯎ ꯐꯥꯎꯅꯁꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯃꯌꯦꯡꯕꯁꯤ ꯃꯇꯝ ꯆꯪꯏ ꯇꯥꯏꯄꯤꯡ ꯇꯧꯔꯕ ꯃꯇꯨꯡꯗ PDF ꯐꯣꯔꯃꯦꯠꯇ ꯁꯦꯝꯗꯣꯛꯄ ꯑꯗꯨꯒ ꯗꯥꯏꯒ꯭ꯔꯥꯝ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯐꯤꯒꯔꯁꯤꯡ ꯑꯗꯨ ꯑꯩꯍꯥꯛꯅ ꯌꯦꯛꯇꯨꯅ ꯈꯣꯠꯇꯨꯅ ꯎꯠꯆꯔꯕ ꯃꯇꯨꯡꯗ ꯔꯤꯖꯜ ꯑꯁꯤ PDF ꯐꯥꯏꯜ ꯁꯦꯝꯃꯒ ꯄꯦꯖ 3-4 ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯤꯕꯅꯤ ꯃꯇꯝ ꯆꯪꯕ ꯃꯔꯝꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯔꯤꯖꯜꯁꯦ ꯅꯨꯃꯤꯠ 7-4 ꯑꯗꯨꯝ ꯆꯪꯉꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯤ ꯑꯃꯒꯤ ꯑꯗꯨꯝ ꯄꯤꯕ ꯃꯇꯝꯗ ꯃꯔꯝ ꯑꯁꯤꯅ ꯑꯍꯥꯟ ꯑꯀꯣꯟꯒꯤ ꯃꯇꯨꯡꯏꯟꯅ ꯔꯤꯖꯜ ꯑꯁꯤ ꯄꯤꯖꯕꯅꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯩ ꯌꯦꯡꯕ ꯑꯁꯤ ꯄꯦꯠ ꯁꯤꯁꯇꯦꯝ ꯑꯃꯗ ꯇꯧꯖꯕꯅꯤ ꯍꯥꯏꯗꯅ ꯅꯤꯡꯁꯤꯡꯖꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ